Imphal West District ke Khombong Kaithel da Yungang Puduna Lakpa gari ama lekai miyamna farubaga mari lenina Erang Thokhre hairi police na tear gas sel kaya kapkhre amadi miyamna fagalaba Yungang sing adu thugaiduna manghankhre hairi Asiba Hakchang Koilash Mathakta SOSO CHINGTHOKLUBA Lakhre Sumbra Sangai Festival gi duty tawruba personnel sing puraga halakpa Kakching District Police ke vas na thomada Mairoi nupi masa ama sire amana phibam luna laikatnari Manipur Sangai Festival singani kun mga pangthokpa ngaranga mga ni chanba numit ke nungtil festival asigi duty tawruba police personnel sing puduna halakpa Kakching District Police ke bus amana thomlaga takpada class 11 tamlibi nupi masa mahairoi ama thaudok thokpham da laikatnabang dangdadana LEIKHIDAGI Mahakalang minakibi mamanabi mahairoi amana phibam luna sokpadagi laikatnakhre thaudok ase ngarang nungthin pung aniga minimpu rom tarakpada Thawal Fire Service Station ki mamang maktada National Highway 102 paringi mafam amada thokibani thaudok asida LEIKHIDAGI nupi masa adugi mamingna Sarina Singamayum Chahi Tarataru Apokpa MD Azimudin Gawe Yaripok Singadagini Aduga Phibam Luna Sokpadagi Laikatnarabi Mamanabi Adugi Mamingna Singamayum Nasima Chahi Tarataru Apokpa MD Zamin Khan Gawe Makoyani Fancier High Secondary School da Class 11 Chance Tamlibi Mahiroi Singni Hairi Makoyani na ngarang examination loiraga school dagi mayumda hannaba tholakpada khudongtiba thaudok asi mayoknakibani thaudok asi thokpaga ikan kanadana bus asina thomlaga takpadagi gari asigi makhada taadna leikebe mahairoi asigi Hakchang police personnel amana Koilash Mathakta sorot laktuna chingthoklaga bus adu mafam adudagi tuna yanga thawna chalhanke Hariba thaudok sing asi thengna hoba asat awok singna nupi masa aduna thaudok asida leikhidrabasu mahaki Asiba Hakchang adu sarak mathakta gari makhadagi chingthokpa adumakti phajamande haina pendaba wafam sing pongdoknarakhe thaudok asi thokhraba matungda mahairoi singna jenariba police ki bus adu puthokadabani hayuna khongjang jangsinba haurakpada SP Thobalna thaudok thokpamda lakuna mahairoi singa wari sanaduna Semjinlakpa matung numidang warang pumanga minute yang kaitaruk lom tarakpada Sarina Singamayumgi Hakchang thaudok thokphamdagi lokhalaga postmortem examination tawna ba Janems ki mirensang da pukhi amaromda ngarangi thaudok asida sena ba security personnel sing logi chairak pigadabani haina All Manipur Muslim Student Organization gi cherol amana demand tawrakhle cherol asina hai ngarang laibak thiba thaudokta mahairoi nupi masa anibu gari na thombada amana leikidaba aduga amana phibam luna sokpadagi rasmedi city da laikatnari bathaudo asida senaba security personnel sing ki mathakta logi oi bacherak pigadabani aduga thaudo asi thokraba matungda mahairoi anibu minungsi amata yaukana kari mata yenglamdana sakiba asisu laibak thibani thawong asi All Manipur Muslim Student Organization na akanba moongda condemn tawi hairi Nupa masa aman nong may napalay ngarang numidang pung 3 lom tarakpada hingang police station na konba konta haibong makhongda. Nupa masa anigi manungda amana nong may paraga amana mobile phone dagi photo nam na batawri ngayda soyduna kapturakpa license gun gi maruna Assam tomdomba sahi 18 gawba naha ama get thangba pambomda panba maruna thabak lomda sangsinbadagi rasmedi city da pukhatuna laikatnakhre Kuki Singna Lambi uyok singda lambi sembagi tabak chatharakliba asi lengakna thingdrabadi khunja singna ngaksanabagi PHIREP lauragani nauba Imphal East District ki manung chanba laitan pokpi amadi sadugi mafam ama oiriba Loksau amadi uyok singda Kuki Singna niyam kaina lambi sembagi tabak chatharakliba asi Manipur lengakna yengsinba ngamloidaba leirabadi mafam asigi khunja singna civil society organization CSO singa khusamnaduna ngaksanabagi PHIREP lauragani haina Young Sporting Club Laitan Pokpi ge Secretary Waikom Nawana Phungdokre wafam asi ngarang Laitan Pokpi kaithel da khunja singna chathakiba Wakat mifam amada saruk yakiba Waikom Nawana Phungdokibani makna makhata na hai maitei amadi kuki anigi Erang thokraba matung makhatarakpa oina thengkhang kayada Loksau amadi uyok sing hairiba mafam sing asida Kuki Singna Lambi semnaba honaduna lakli loinana lambi semba loisinduna Sijinaba Phawba Haukre Hairiba mafam asimaktada chahi asigi October 13 da Imphal East District ki SP yauna kakhattuna yengchinkibasu laikhre masigi matakta DC Phawba unaduna mahakki maikaidagi Chief Secretary unaduna lengake yaba yauduna Kuki Singna maning tamna lambi sembagi tabak chatharakliba asi thinganaba amadi Kuki Singna lambi sembagi tabak
ꯆꯠꯊꯔꯛꯄꯗ ꯑꯌꯥꯕ ꯄꯤꯔꯤꯕ CRPF-ꯀꯤ 133 ꯕꯠꯇꯥꯂꯤꯌꯟ ꯑꯁꯤꯕꯨꯁꯨ ꯂꯧꯊꯣꯛꯅꯕ ꯇꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯊꯣꯛꯂꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯂꯩꯉꯥꯛꯅ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕ ꯃꯐꯝꯁꯤꯡ ꯈꯨꯟꯖꯥꯁꯤꯡꯅ ꯉꯥꯛꯆꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯍꯥꯛꯄꯝ ꯕꯤꯅꯣꯗꯤꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯎꯅꯗꯨꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯌꯦꯡꯁꯤꯟꯕꯤꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ CRPF ꯀꯦꯝꯞꯇ ꯀꯨꯀꯤ 10 ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ NIAꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯧꯈ꯭ꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗ ꯂꯩꯕ IDPꯒꯤ ꯀꯦꯝꯞ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯈꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ 10 CRPFꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯕꯁꯤꯡꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯗꯨꯕꯨ ꯊꯤꯖꯤꯜꯂꯤꯕ NIAꯗꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯀꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇꯅ ꯂꯨꯆꯤꯡꯕ ꯖꯁꯇꯤꯁ ꯖꯩ ꯃꯥꯂꯤꯌꯥ ꯕꯒꯥꯁꯤ ꯑꯃꯁꯨꯡ ꯖꯁꯇꯤꯁ S ꯆꯟꯗ꯭ꯔꯨꯀꯥꯔꯒꯤ ꯕꯦꯟꯆ ꯑꯃꯗ ꯍꯤꯌꯔꯤꯡ ꯆꯠꯊꯈꯤ꯫ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯄꯤꯇꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯟꯁꯤꯜ ꯑꯦꯗꯚꯣꯀꯦꯠ ꯕꯤꯁ꯭ꯋꯔꯖꯤꯠꯅ NIAꯅ ꯆꯠꯊꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯕꯦꯟꯆ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯗꯨꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯗꯤꯁꯦꯝꯕꯔ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯖꯤꯜꯂꯤꯕ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯑꯥꯎꯠꯀꯝꯒꯤ ꯐꯟꯗꯤꯡ ꯑꯗꯨ ꯈꯪꯍꯜꯂꯛꯅꯕ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏ 10 ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ CRPF ꯀꯦꯝꯞ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ CRPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯨꯅ ꯀꯥꯞꯂꯛꯄꯗ ꯃꯈꯣꯏ 10 ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ 10 ꯑꯗꯨ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯆꯦꯟꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠ 10 ꯑꯗꯨ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ CRPFꯀꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯖꯤꯟꯅꯕ NIAꯗ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯕꯦꯝꯕꯔ 30ꯗ ꯑꯣꯜ ꯄꯥꯔꯇꯤ ꯃꯤꯇꯤꯡ ꯀꯧꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯃꯥꯡꯑꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯅꯕꯦꯝꯕꯔ 30ꯗ ꯑꯣꯜ ꯄꯥꯔꯇꯤ ꯃꯤꯇꯤꯡ ꯀꯧꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯔꯨꯔꯥꯝ ꯃꯦꯘꯋꯥꯜꯅ ANIꯗ ꯍꯥꯏꯈꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯄꯥꯡꯊꯣꯛꯀꯗꯕ ꯕꯤꯜꯁꯤꯡ ꯈꯟꯅ ꯅꯩꯅꯕ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒ ꯎꯅꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯍꯧꯖꯤꯛ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯕꯤꯜꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯁꯦꯝꯕꯔ 1ꯗꯒꯤꯅ 17 ꯐꯥꯎꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯤꯟꯇꯔ ꯁꯦꯁꯟ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯂꯣꯟꯕ ꯊꯤꯡꯅꯕ ꯕꯤꯜ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯁꯥꯝ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯕꯤꯜ 2025 ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯗ ꯋꯤꯟꯇꯔ ꯁꯦꯁꯟ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯕꯤꯜ ꯑꯗꯨ ꯁ꯭ꯄꯤꯀꯔ ꯕꯤꯁ꯭ꯋꯔꯖꯤꯠ ꯗꯥꯏꯃꯔꯤꯒꯤ ꯑꯌꯥꯕꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯡꯒ꯭ꯔꯦꯁ CPIM ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯗꯜꯒꯤ ꯃꯦꯝꯕꯔꯁꯤꯡ ꯖꯨꯕꯤꯜ ꯒꯥꯔꯗ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯛꯄꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯜ ꯄꯨꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯈꯤꯗꯦ꯫ ꯕꯤꯜ ꯑꯗꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯄꯥꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯖꯁꯇꯤꯁ TU ꯃꯍꯥꯇꯥ ꯀꯃꯤꯁꯅꯔꯒꯤ ꯔꯤꯄꯣꯔꯠꯁꯨ ꯍꯥꯎꯁꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯀꯨꯝꯁꯤꯡ 1938ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯄꯥꯛ ꯁꯟꯅ ꯍꯤꯡꯁꯥ ꯊꯣꯛꯈꯤꯕ ꯑꯗꯨ TU ꯃꯍꯥꯇꯥ ꯀꯃꯤꯁꯟꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯁꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯝ ꯑꯃ ꯑꯣꯏꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤ ꯃꯤꯅ ꯆꯥꯎꯅ ꯌꯥꯎꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ
Nelly Massacre haina khangnaba thodok amagisu report lankhatki report adu lankhalakpa matamda house tamamutana khanakhibani lengangna Teware Commission gi report namthoktuna English amachamapan marfu humdoida thokhiba thodok adu thigatpagi report puthok Thokhre Lakhre Assam Assembly da nupi lonba thingnaba bill puthokpa asina India gi puwarida inau nauna inot ama pigadawre bill adu mathangi numisingda khanabani matam aduda opposition gi maikaidagi akanba khongjang changsilakpa yabagi oithokpa su leiri adubu lengaki matung inadi bill adu sungsoi soidana pass tawnaba honagani hairi Chhattisgarh da chahi 5 da ngairiba mahairoida dandi piramlei Chhattisgarh da chahi 5 khakta ngairiba angang ama school ojana homework toroktabadagi dandi piramlei chahi 5 khakta ngairiba nupi macha adu Surajpur school gi ojana Thaurina pullaga ukhongda yanduna yamna thira dandi pirabade hairi thodok asi manak nakna leiba mioi amana record tawraga social media da thadorakpadagi thengnarakpani khungang adugi miyamna asawa nungaitabadagi miyamna school da laklaga government amadi school officials singda action lokhatnaba haikre district education department na block education officer oiriba DS Lakhada thodok adugi matangda yengsinaba amadi thodok adugi report pirakre authority na miyamda full investigation chathagani amadi kanagumba amana hector child right to gairabadi action lokhakani haina thajaba pikre hairi Pakistan na nongthaktagi attack thabada Afghanistan gi miyoi tara sire Pakistan na ngarang ahing atheng bada nongthaktagi attack thabada Afghanistan gi angang mapan yauna misam tara sire haina Taliban administration na phongdokhre yumlon na balebak ani gi marakta toina kuthongnarakpaga loinana Pakistan gi Peshawar da security installation amada attack tharakraba matungda ngarang numidang Afghanistan da nongthaktagi attack thakibani thodok adubu Taliban gi spokesman Zabihullah Mujahidna akanba moongda condemn tawkhibaga loinana chapchaba moongda khut han gani haina phongdokhi Pakistan na nongthaktagi attack chataraki ba mafam adu nongpok thangba border region da leiba residential area amadani thodok aduda nupa macha 5 nupi macha 3 amasung nupi ama sikhibaga loinana yum khara amang ata thokle hairi Sahi tarani thoigi manungda ahan boina Ethiopia gi maigising pokhaikre Ethiopia gi awang nongpok thangba result da leiba maigising ama sahi tarani thoi asida ahan boina pokhairakre maigising pokhairakpa adu da kilometer 13 rom wangna maikhu kakhibaga loinana Red Sea dagi Yemen amasung Oman tamna maikhu sing adu sandoraki hairi Ethiopia gi konung Addis Ababa dagi mile changwa rom lapna leiba Ethiopia gi Afar region da leiba Heli Gubi haina khangnaba maigising adu haukiba nomaizing numita pokhairakhibani pung kayamrum pokhaikhiba aduga mari leinena local office ama oiriba Mohammed Sheikh na thamlakpa warol amada maigising pokhairakpa aduda haujik fawudi asok apan amasung misimina thokhibadi leite dumakpu maigising pokhaikhiba aduna sa usek noiba mafam adudagi miyamgi senmitlonda akaiba pirakpagi oithokpadi lei haiki mahakna makhatana hai Mamangda maigising adu pokhairakani haibagi thawong amata leikhidabaga loinana mafam aduda leiriba miyam aki akhang poknare hairi maigising pokhairakpagi maikhu amasung utsing adu Yemen Oman amasung Pakistan fawba yauki haina PAAC na phongdorakre maigising pokhairakpagi utsing aduna sanga singna machinjak sabada khudongchadaba kaya mayoknaragani hairi